Manipur Art and Culture da Moirang Zati na Kudol Tambiram Moirang Sai Hariba Art Form as a Yokat na Bapangtok to Nalakpa, Moirang Sai Numiki Ahum Suba, Kumontorum Garang Moirang, Yung Kaibam Lekai Mandap the Pangtokre, Moirang Zati Memorial Trust Moirang the Sindu na Pangtokiba, Garangi Toramadu the Ibudo Moirang Tangzing Jairap Loisangi, Pokrambam Oiriba. Film Mangalal Moirang Zati Memorial Trust ki President R.K. Meru, Moirang College ki Han ki Principal A.S. Chandra Sarmana, Athoiba Mitonglen Sing Oina Sarukyaki, Thoramadu the Moirang Sai Hogdok Lambi Amadi Sesakpi R.K. Ongbi Jati, Moirang Sai Sesakpi Langatel Toinu, Amasung Oinam Ongbi, Kamini Budigi photo da lai sukatuna ikai khumdaba utpagaloina na minute amat tumina leptuna awaba phongdokhi Thoramadu mari laina Manipur University of Culture Professor Makhon Mani Mongsabana Moirang Sai gi maramda resource person oina wafam kya phongdokhi Moirang Sai sindam sang Moirang gi artist RK Moirang laimana su Moirang Sai saktuna miyamda tahankhi loinana sindam sanga sigi artist singna Thoibi loikum loikagi drama amasu utki Thoramadu tungi warol piriduna social activist ke bimol na hai Manipur miyam na khangnariba Moirang Sai hariba art form asi Moirang Zati na hogdok piram labasu Moirangi miyam na di thoidokna khaluba laite adubu Manipur University of Culture ki Professor Makhon Mani Mongsabana Moirang Sai Yokhanaba Imphal Mayolda Moirang Sai Jangdamdabagi Thoram kaya pangthuktuna lakhi asigumba thong asina ngasidi Moirang Sai hariba sesak asi kananaba Moirang Zati Memorial Trust haina mingthonba trust ama semlaga Moirang Sai sesak asi kananaba thoram asi pangthokpani loinana Moirang Sai sindam sang Moirang Kauba Institute ama sulingkhatona artist kaya puthoknaba hotnari haina makna makhatakhe koina khamnari madudi koi matam mamada ena special matam mamada koi ki khungjong gi lam se tharanga khungjong tarba aiba aruga Moirang ki sayonam ungi maram da se tharanga Moirang tarba aiba asunna matam mamada isani special sida ke ama sakkaram duki dagi matam mamada gaura sampradaya la aba matunda pasok na simba apkodi sesa ke ama Under Pumatam Sinam, Hanaki, Lady Moirangi, Burbuki, Lady Wali Parinda, Yumpam Oiba, Amasum, Agwagi Penagi, Sasakati, Lakula Alva, Matamama Sakaramba, Pulam Isay, Labukta, Low, Yimpakanda, Pulamna, Sakai, Aruga, Punung Isay, Kwesinia Kamyada, Labukamaha, Arupayada, Sakaramba, Awaya Pum. Kamar samnar isai kaya mukoi sin adukidagi sura khara paklaga matam mamada inesina uthopi hiba Moirang Sai haidana Manipur na khunnagiba adugumba Moirang Sai ase nasibu akhoi Moirang masa oiba akhoi nadi thudongna khalubat tabdana legamaba